ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤ ꯐꯥꯏꯂꯦꯟ ꯂꯩꯃꯔꯥꯝ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯑꯦꯁ.ꯁꯤ. ꯒꯔꯜ ꯍꯣꯁꯇꯦꯜ ꯊꯥꯡꯒ ꯋꯥꯡꯃ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯇꯣꯡꯕ꯭ꯔꯝ ꯏꯕꯣꯆꯧꯕꯁꯤꯡ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯅꯥ ꯗꯦꯕꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯡꯕ꯭ꯔꯝ ꯁꯤꯇꯜꯖꯤꯠ ꯁꯤꯡꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯠ ꯌꯨ.ꯖꯤ. ꯑꯦꯛꯖꯥꯝꯗ ꯁ꯭ꯇꯦꯠ ꯔꯦꯡꯛ 139 ꯇꯥꯔꯛꯄꯗ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯦꯁ.ꯁꯤ. ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯊꯥꯡꯒ ꯋꯥꯡꯃ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯃꯤꯇꯤ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯑꯆꯝꯕ ꯊꯧꯔꯝ ꯑꯃ ꯑꯦꯁ.ꯁꯤ. ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯥꯡꯒꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯇꯜꯖꯤꯠ ꯅꯥꯗ ꯌꯦꯛꯇꯅ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯊꯧꯖꯥꯜ ꯄꯤꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯗꯨꯅ ꯅꯤꯠ ꯀ꯭ꯔꯦꯛ ꯇꯧꯔꯕ ꯁꯤꯇꯜꯖꯤꯠꯅ ꯍꯥꯏꯈꯤꯕꯗ IDP ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯃꯗꯤ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯊꯥꯔꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕ ꯀꯌꯥ ꯄꯥꯎꯗꯝꯈꯤ꯫ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊꯣꯏꯗꯤꯡꯖꯝ ꯕꯣꯟꯈꯨꯔꯥꯏꯅ ꯁꯤꯇꯜꯖꯤꯠꯀꯤ MBBS ꯇꯝꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯆꯥꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗ ꯏ-ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯍꯤꯡꯖꯔꯤꯕ ꯃꯄꯥꯕꯨꯡꯁꯨ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯇꯝꯖꯈꯤ꯫ ꯅꯤꯡꯍꯟꯗꯕꯤꯗ ꯑꯃꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯐꯪꯕ ꯉꯝꯕ ꯑꯣꯏꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯁꯤꯒꯤ ꯖꯔꯅꯤꯗ ꯑꯩꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯄꯥꯃꯤꯟꯅꯔꯛꯄ ꯏꯆꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯈꯤ꯫ ꯑꯩꯅ ꯃꯔꯛ ꯃꯔꯛꯇꯁꯨ ꯅꯪꯅ ꯀꯞꯆꯕꯁꯨ ꯌꯥꯝ ꯌꯥꯎꯈꯤ ꯅꯨꯡꯗꯥꯡꯗ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯌꯥꯝ ꯍꯣꯠꯅꯔꯒ ꯉꯝꯖꯒꯗꯤ ꯍꯥꯏꯅ ꯑꯗꯨ ꯂꯥꯏꯗꯨꯁꯨ ꯌꯥꯝꯅ ꯂꯣꯟ ꯀꯞꯄꯒ ꯌꯥꯝ ꯅꯤꯖꯕꯁꯨ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯃꯔꯛꯇꯗꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯋꯥꯔꯤꯁꯦ ꯈꯜꯂꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗꯗꯤ ꯋꯥꯔꯤꯁꯤ ꯃꯔꯝ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯣꯏꯔꯒ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯛꯏꯕ ꯑꯩꯒꯤ ꯐꯦꯂꯣ ꯃꯦꯠꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯏꯆꯟ ꯑꯣꯏꯒꯦꯔꯥ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯏꯒꯦꯔꯥ ꯍꯥꯏꯒꯗꯕꯗꯤ ꯁꯤꯒꯤ ꯑꯋꯥꯕꯁꯤꯅ ꯑꯐꯕꯔꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯇꯦꯛ ꯏꯠ ꯑꯦꯁ ꯑꯦ ꯄꯣꯖꯤꯇꯤꯚ ꯋꯦ ꯑꯗꯨꯅ ꯁꯤꯅ ꯋꯥꯔꯦ ꯍꯥꯏꯅ ꯃꯤ ꯃꯌꯥꯝꯗꯒꯤ ꯈꯦꯠꯅꯔꯦ ꯍꯥꯏꯅ ꯂꯧꯗꯕꯤꯗ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩ ꯈꯛꯇꯅ ꯆꯦꯟꯖ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯍꯣꯠꯅꯔꯒꯗꯤ ꯉꯝꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ꯫ ꯑꯗꯨ ꯍꯥꯏꯔꯀꯥꯟꯗ